Hauzik ahanbada maruoiba pau. Congress ki star campaigner Rahul Gandhi hayeng Manipur da lakadari. Imphal gi hapta Kangjaibungda miyam gi oiba achawba mifam amada wa ngangadari. Prime Minister Narendra Modi gi Manipur khongchat miyoi lakh ama hena tingani lakliba election asida BJP da mai paktuna amukhana sasan paigani haina Manipur BJP gi president A Sarda Devi na haikri. Booth level officer singi chahi sudriba macha sing lisingani kunithoi gi final electoral roll da hapchilamle. Jenariba BLO sing mafam dagi lauthoknaba dabi tawkre. Amadi Hairok Tamikal gi irang loidri Hanagi MLA TH Radeshyam gi Manaunpa Yauna Miyoi Kuntra Nifu Mukna Hairok Part 2 the Laiba Miyoi Amat Tamthina Furamle Paisa Amadi Mobile Munbikre Heidi Pau Sadokna Pizari AICC Luchingba Amasung Party ki star campaigner Rahul Gandhi Nomagi Kongchatta Hayeng Pung Tarama to Minitara Manga Tabada Imphal da Tunglagani Mahagna Imphal da Tungbaga BT Rota Labor Sahit Minarda Laisu Katlaba Matung Nupilal Complex da Chatuna Manipur gi Nupi Singi Thaunabu Ikai Kumnarba Matung Hapta Kangjaibung da Miyam Gyoiba Mifamama da Wangangani Rahul na Lakliba Mikal Asigi Lalong Yatnaba Manipur Progressive Secular Alliance ki member Singa Mifam Pangtoktuna Unaga ni haina AICC Senior Observer Jairam Ramesh na haikre. Ngasi Imphal gi Congress Bhawan da laiba Rishang Kaising Media Center da pangtokpa paumi singa unaba amada Jairam Ramesh na makata na hai BJP gi asoiba chahi manga gi amamba lengak asi lakliba mikhal asidadi miyam na parat tambirasi. Hayeng Rahul Gandhi na Sakti Laiba Warol Kaya Miyam da Thamgani Amadi Lakliba Mikal Asida Congress Party na Suksoi Soidana Sarkar Semlagani Haina Jairam Ramesh na Fongdokladuna Hayeng Pangtokadoriba Miyam gi Mifamasi COVID keso pingak na Pangtokani Haiki. Shri Rahul Gandhi will be addressing the public of the issues that face the people of Manipur. 5 years of darkness, 5 years of misgovernance, 5 years of suppression of democratic and constitutional rights, 5 years of no election to the ADCs, 5 years of no recruitment to Manipur civil services, and 5 years of a failure to provide employment, control flow of drugs from Myanmar, and most importantly, the complete failure of the Modi government and the Biren government to ensure that all Manipuris have 2 doses of vaccine to protect against COVID-19. February kunitoi gi Prime Minister Narendra Modi gi Manipur khongchat miyoi lakh ama hena tingani amadi lakliba election asida BJP gi sason amuk halaktuna sarkar semlagani wafam asi Prime Minister Narendra Modi gi khongchat manungda mapung oiba thauram pangthokadoriba Luang Popa Cricket Stadium Sem Sariba Aduda ngasi BJP Manipur Pradesh ki President A Sarda Devi na yengsinba lakpada paumi singda fongdokibani Mari Lainana Pangtokiba Paugi Mifamamada Fongdokibani Mahak na makha taraduna BJP asi Mikhal Naksilakpa Iroinana Websu Kankhalakli Narendra Modi gi lengak amadi state asida lariba N Biren na luchingba lengak asina Paikhalakli ba thabak thauram kaya asida penbiduna miyamna BJP bu Pamnaba Hengalakpani BJP government asina miyamda Pangthokani haiduna lakpa thabak thoram sing asidi thabakta onthorakpa miyamna ure Paliba lengak asi haikiba wa ngakpa lengakni lakliba mikhal asiga mari lainana tang kunithoida pangthokadoriba khongchat asida Narendra Modi bu miyamna taramna opiu haina mahakna haiki Ngasi koigi lakadoriba tang kunithoida election sino mari lainana 22nd la Manipur da aikoigi visit tawira tabi hari base sida aikoigi ngasi iginakta koirom da election biri basi aikoigi Asok Singal si aduga Assam gi adugumba
Lakadoriba Mikhal Asiga Mari Lenana booth level officer Singi Chahi Sudriba Macha Singh Lisingani Kunito gi final electoral roll da Yaramba si Yamna Labak Tivani Hiramasida Chenariba Mayang Infal ACG polling station number 6 gi BLO Kongkam Toibi Amadi ACG polling station number 4 gi BLO Posangwan Premi Makoi Animal BLO gi famdagi Lokthokpiu haina Mayang Infal Thana Wangkai Lekai dagi social worker Asem Roshana Mari Lenaba Singda appeal tawrakli Hiramasigi matangda ngasi Manipur Press Club ta pangthokiba paugi mifam amada Roshana Makhata na haiki BLO Kongkam Thoibigi machanupa RK Victor Singh hauzi N Tomcho Higher Secondary School da class 9 tamli Lisingani kunitogi final electoral roll thokiba matamda RK Victor serial number 443 da epic number SSGO 404590 da voter list da Yaraki Amadi BLO Posangbam Premi gi machanupi Posangbam Ratna hauzi Mayang Infal da leiba Prabhavati College da BSc gi ahanba semester da tamli Lisingani kunitoi gi final electoral roll thokiba matamda mahaki maming serial number 806 da epic number HSC 0404-251 da voter list da Yarki Hiramasigi matang da BLO sing asigi mathakta action lokhatpiu haina haukiba February manga amadi mapanda Mari Lainaba department sing da complaint report iduna thagat kiba laikre adubu numitara manga ni helaba fauba response ama faufangdriba asi matam kayam kuina lawbi gani haina hangki Athuba matamda BLO ani asi maralgi matung ina mafamdagi lokthokpiu haina Imphal West gi DC Mayang Imphal gi RO amadi Manipur gi CEO gi pukning zingsilakli Mayang fangi koi electoral roll da polling number 4 gi BLO masamak sina magi masa sahi sudriba koi hujog Mayang Phang Prabhavati College da first semester tamiba haitare do maji sahi di sude ado maji Mayang Phangi electoral form bada Europa sahi sudaba masaje ado sida maruina koina magi medium thinking si my concern CEO Manipur ne adagi DC Imphal West adagi Mayang Phangi RO concern sida koina special request ama tawjani je BLO mana magi role adagi magi responsibility sing asagi electoral gi revision sida to kimatik maru oina leiba sida ma masana suk chawraba Mayang Phal gi voter listing kunthra thoi hena leiba Mayang Phal assembly constituency sigi handak lakador election sida koi candidate singi marai bagle kodor sugum election sida sumaina masana BLO oina nutrient oina leigadaba sida leitabida ma masagi masa maktabu koi khangna sumaina document forgery tawrakanda koi hapna bo honaram baje masi sengarakanda Mayang Phangi oina yamna laibak thibani haitare Ngarang numidang ahing pung nipan makai taba matamda hanagi Herok SC gi MLA TS Radhe Shyam gi manau nupa Thokchom Sanathoi chahi nifu nipan Laishram Arun Kumar Elais Nauba chahi kumapan amadi mahakal loinana lakwa miyoi kuntran nifu mukna Herok Part 2 Laishram Lekai da leiba TS Boy apokpa TS Senyai gi yumda lak aga TS Boy bu tamthina furamle amadi Boy masada yawa paisa amadi mobile munbi khre hari TS Boy na hai Laishram Arun Kumar Elais Nauba hariba miyoi asi mamangdasu Herok Part 2 Devi Mandop Lekai da nongmai paiduna mi hatnaba honarambadagi matam kuina jail da leiraba miyoi ni ngasi ambulance amada laktuna Herok police station da complaint ama pisiluraba matungda hospital da chatpagi lambida TS Boy na hai mahak wa ngangbada nungaitre ngarang numidang mahakka thengnaba yumsingda yumgi tin mathakta nungna thabagi makol tabadagi kana no haiduna mahak masasu thoktuna thirubada angangsingna thaba oiraboi ningduna tuminna leiruba matungda TA Sanathoi amadi Laishram Naubana mahakpu yamna faubra nangna tra yam fawi haba wahi wata siznaduna mahaki makokta yot kumba khutlai amana kalakpani hairi hauzik mahak masa nungaitre wangang ba fauba nungaitre oning ba faure haiki mahakna mahaki punsibu temsinnarakliba miyoising asigi matakta legal action lokhatpiu haiki Wa hai dong si oning khang mo la hai ya tre ngarang gi thok tu kamana thok na ngarang thok si ekoi lekai da yum kara ai thang na yum kara da nu tha ba da gi khoi kana no thok da gi moi masen ekoi thori ekoi si
कमी तो थारन भी करा थी बने बा थी तो थंग दे अंगांग खंगाव फिलो थारम मारे तो बिले तुंग दा शाम की मराव पासा थोइगा लेकिन नाव पाना अंगा मगा मोइन लुचिंग लगा मी खा लालगा मथों खंते दे नंग याम फावरा ना हंगगा तुंग दा अंगन मथों खंगन बुरी फुजी लग पाइता है इसा याम मोबाइल इसा याम बसालन मुनगे अदन मार याम फावरा नंग याम फाव नंग याम फावर जा हंग लगा मैं खंते थोड़ा थाले बको बिचैना बुरी फुजी लग पाइता है इलेक्शन मरी लेना अमदी तोंगान तोंगान बा इशू कयादा अतोप लेबाक अमतदा अमुक्ता थोक्तबा ताहिदबा थौदोक वाथोक मयाम अमा ngасidi मणिपुर असिदा थोकले हाइना एनपीपी गे नेशनल प्रेसिडेंट सु ओरिबा मेघालय गे चीफ मिनिस्टर कॉनरेड के सकमाना नुंगनांगबा फोंदोक्रे वाफम असिंग असि हेरोक केंद्रदा एनपीपी मिरेप ओरिबा एन डिटेन गी उखोंसंग मयाय लेकाइदा लेबा युमदा पांगथोकबा नोमगी ओइबा पॉलिटिकल कॉन्फ्रेंस अमदा अथोइबा मितुंगी वारोल पिरदुना सकमाना हाइकिबनी संगमाना मखाताना हाई नॉर्थ ईस्ट अमदी मणिपुर की मफम खुदिंगमक्ता थोकलिबा थौदोक वाथोकसिंग असिदा मियामगा खुसन्नरगा चन्मिनरिबा पार्टी असि एनपीपी खक्तनी मरम मदुना नॉर्थ ईस्ट की मियाम अमदी अखोइगी फुरुपु ngakadaba party di NPP khaktani ngasi fawbada north east amadi manipur gi issue kayada party asina mangjil thana kholau lauduna lakhibani maram asina ngasi di north east amadi manipur gi mafam khuding makta party asina mangjil thana chatpa ngamlibani party asina lamdam asigi naha singda chauna thajaba thamli maram aduna awonba chawkhatpa amagi damak lakadoriba election asida NPP gi mirep singbu soidana thagat pirau manipur gi miyamna NPP da saukat pirakpa miyamna nungshibiba asina NPP na manipur da single largest party oiraga doribani haiki thauramadu da NPP candidate NDT na haiki miyam gi tamjana fam oiraba hairo kendra ngaside numit tarakani khanbada miyam mipainare kendra sida mamaga machaga nushinaba mapaga machaga nushinaba amadi machin manau nushi chanana leiba kendra ma ohenge haiduna vote lepchabani haiki the reason why today people have started accepting the National People's Party is because the National People's Party has got its roots in the state of Manipur. The National People's Party has got its roots in the northeast. We are the only political party in the country today that was born in the northeast and is made in the northeast and today is fighting for the northeast. And that is the reason why the people of northeast and the people of Manipur have started accepting our party, and that is why our party is growing day and day in this northeast region and also in Manipur. Matang sa tin break kamaluminasi. I koi vote pigani. Adubo nupi angangi khanda ba mi da din natti. Angang singi da magda. Please schooling khat piba. Unthong khudingi ising pibiba. Makhoi da vote pigani. BJP leira badi thadabalai. Thambal gi markada namlasi BJP bu mai pakhalasi. Break ki matungda makata pau pizari Manipur gi hauzik leiriba ichel asi awonba ma purakpa ngamhaudrabadi Manipur adukki matik wagani kangkung chaigani Manipur da awonba ma purakna bagi pandamda politics da changlakhibani Manipur nungsi jai miyam gi seba tawduna Manipur bu ahongba ama purakani haina Kaisamtong Assembly Constituency gi Independent Mirep Nishikant na fongdorakli wafam asi ngasi Segarot Khairakpam Lekai Community Hall da Team Nishikant na sinba political conference amada pangthokhibani thawramaduga mari lainana Nishikant na makhata na hai Icha isugi khanduna Manipur asi awonba ma puraktuna sanalebak Manipur tasengna ohellasi tourism chawkhat handuna peace policy fazana semduna Bharat ki atai state ka lamba paba karigidamak ngamloi doribano thabak tawrakpa matamda masak thokadabani thabak khudingmak thamoidagi pena tawgadabani Manipur gi tungi damak khanduna seba fazana tawzagi haina Nisikana fongdokhi Hadai ba duri ai condition view ai pa wakan bhajana nai MLA ama mantri ama aduna mayana thang bi matungda kariba ai power da mantri bo oira kan ta ha pa ni khangbe transport posting khangbe CKM da cha namju ka moi
ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯀꯨꯇꯤꯒꯤꯗꯣ ꯍꯣꯠꯅꯕꯤꯌꯨ ꯑꯦꯅꯤ ꯄꯥꯔꯇꯤꯗ ꯍꯣꯠꯅꯕꯤꯌꯨ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦ ꯑꯩꯁꯨ ꯌꯥꯗ ꯉꯝꯃꯣꯏ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯑꯩ ꯊꯑꯣꯏꯅ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯃꯤꯁꯤꯡꯁꯤꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯦꯛꯇ ꯃꯥꯟꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯁꯤꯗꯩꯁꯤꯗ ꯅꯍꯥꯟꯁꯨ ꯑꯩ ꯁꯨꯝ ꯚꯣꯠ ꯈꯣꯝꯕ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯛꯄꯝ ꯂꯩꯀꯥꯏꯗꯔꯣ ꯑꯗꯣ ꯑꯩꯅ ꯄꯥꯟꯁꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯩꯅ ꯑꯗꯨꯗꯣ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯥꯗꯣ ꯒ꯭ꯌꯥꯟ ꯄꯣꯛꯂꯝ ꯇꯥꯔꯦ ꯌꯥꯔꯣꯏꯑꯕ ꯑꯩꯒꯤ ꯁ꯭ꯇꯥꯔꯅ ꯌꯥꯗꯦꯕ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯅꯦꯖ ꯐꯥꯎ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯁꯍꯔꯁꯦ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯁꯍꯔꯁꯦ ꯀꯩꯁꯥꯝ ꯊꯣꯡꯗ ꯅꯠꯇꯅ ꯑꯇꯩ ꯁꯍꯔꯁꯨ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯝ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯅꯤ Wangjing Tentha Assembly Constituency gi manung chanba Karimbi Khokta Khungang asigi NPP workers singa NPP National President su oiriba Meghalaya gi Chief Minister Conrad K Sangma ga unaduna NPP candidate na vote kahan naba khana nainaki Karimbi Khok awang laikai da leba NPP gi candidate Usham Manglem gi yumda pangtokiba workers meet aduda Manipur lenga ki Deputy Chief Minister Yumnam Joy Kumar Meghalaya gi Deputy Chief Minister Preston Tingsong amasung Karimbi Khoki lekai ahumdagi lakpa NPP workers singna sarukyaki Conrad K Sakmana Manipur dasu NPP gi lengak ama laktuna Party Chief Minister ama soidana leiragani Miyam nasu party asibu nungsibiduna lakadoriba election asida NPP gi candidate thagatpira u haiki Deputy Chief CM Yumnam Joy Kumar na haikibada Wangjing Tentha Kendra asidasu candidate amaga khatnaba chainabagi mami tai hairaduna NPP gi candidate asina vote karaglabadi masigumba khana chainabagi culture asi loktoklaga santi amadi chawkhatpa purakani handaki election asida Congress ki su oiraroi BJP gi su kumtharakpa matamni maram aduna aikhoina kan honaduna NPP gi lengak ama sembada kendra sigi MLA ama yahonsi haiki ngasigi political conference aduda Manipur lenga ki Deputy Chief Minister Yumnam Joy Kumar Meghalaya gi Deputy Chief Minister Preston Tinsong Hairo Kendra gi NPP candidate Ningthaujam Diten Hairo Kendra gi tongan ba polling booth singdagi lakpa President Secretary amadi Hairo Kendra gi miyamna sarukyaki Wangjing Tentha Assembly Constituency gi manung chanba Karimbi Khokta Khungang asigi NPP workers singa NPP National President su oriba Meghalaya gi Chief Minister Conrad K Sakma ga unaduna NPP gi candidate na vote kahan naba khana nainaki Karimbi Khok awang lekai da leba NPP ki candidate Usham Manglem gi yumda pangtokiba workers meet aduda Manipur lenga ki Deputy Chief Minister Yumnam Joy Kumar Meghalaya gi Deputy Chief Minister Preston Tinsong amasung Karimbi Khok ki lekai ahumdagi lakpa NPP workers singna sarugyaki Conrad K Sakmana Manipur dasu NPP gi lengak ama laktuna Party Chief Minister ama soidana leiragani miyamna su party asibu nusibiduna lakadorba election asida NPP ki candidate thagatpira u haiki Deputy Chief Minister CM Yumnam Joy Kumar na haikibada Wangjing Tentha Kendra asidasu candidate amaga khatnaba China bagi mami tai hairaduna NPP ki candidate asina vote karaklabadi masigumba khatna China bagi culture asi Lokthoglaga Santi amadi chakatpa purakani handaki election asida Congress ki su oiraroi BJP ki su kumtharakpa matamni maramaduna aikhoina kan honaduna NPP gi lengak ama sembada kendra sigi MLA ama yahonsi haiki ngasi nungthil pung ama taba matamda Jiribam 40 AC asida Indian National Congress INC gi candidate oriba Badur Rahman gi nongmagi oiba political convention ama Jiribam Block Congress Committee na sinduna Jiribam district ki manung channa leriba Ahmedabad ta pangthokre Thauramadu Karimganj South ki MLA Sadiq Ahmad amadi K. Santikumar Singh na Chief Guest amadi President oina sarugyaki Indian National Congress INC gi candidate oriba Bahadur Rahman nahai miyamna Congress pu nushibiyu Congress na Kaidaunungda miyam gi fatanaba tawzaroi BJP sarkar na piriba haksel gi card sing asina miyam gi khudong chaba fanghande JT Road asi MLA Asabuddin na lisingani kumathoi gi September natraga October thadagi semba hauragani Hairabasu lambi semba haudribasi masana vote kararoi khanbadagi semdribani karigumba aina vote karabadi thamagi manungda Jiribamda leriba lambi khudingmak semjagani loinana Usabuddin na vote lising ahum helaga kagani hairibadu oithoktabani mangondagi amatta oirabasu helaga vote kagani haina miyamda fongdoki Thauramgi chief guest ki warol piraduna Karimganj South ki MLA Sadiq Ahmad Nahai BJP sarkar na palakpadagi Hindu Muslim haina jat bijat
naibagi thawong asi horakhibani adum oinamak Congress sarkar nadi jat bijat haiba khaidokte ngasi jiribam gi lambi gi fibam asi di aikhoina chahi 10 gi mamangda chatkhre lambi gi fibam asi yenglagadi lambi asi matam kaya gi mamangdagi sembi bagi khudamni karigumba Congress sarkar na palabadi gas petrol asina chingba kaya gi mamal hengalakli bagi pumnamak mamal hantahangani haina phongdoki Presidential gi warol piraduna ke Santi Kumar na haikibada haukiba chahi lising ani kumatoi gi December thada go to village 2 gi tharam yawba laklamba Manipur gi Chief Minister N Biren Singh na GT road semna bagi damak crore chamaga tara mari kaithokre di hairaga hauzik fawba semdana lairibasi kari maram gi no amadi piram liba selsing asida kadaida sizna khrabano Bahadur Ramanna mayam gi damak matam kaya gi mamangdagi mating su pangduna lakli Jiribam AC asigi anoba sarkar ama semnaba lamdam asigi praja miyamna Bahadur Ramanda vote PBU mahakpu MLA ama ONC haina miyamda appeal tawki Haukiba pung kunmari asida Manipur da miyoi cha manifu nipan nauna COVID-19 positive oikre laina asida maram oiduna miyoi ahum makha tana laikidre hariba pungfam asida miyoi chani ga mari COVID tagi fagalaktuna discharge tawki sample puna lising ama changa humdoi test tawuda hariba casing asi fangkibani haina COVID-19 common control room na hari positivity rate asi chada mapan dasmik manga oiki COVID-19 common control room dagi thadorpa cherola mana hauzik state asigi COVID-19 case masing asi lagama lising kuntra manga ga tara yore loinana laikidaba masing na lising ani ga humfu tarukni hairi Election hek loibaga AMMSO na maitai pangal singi reservation policy gi khongjang hena kakhatlagani kanagumana Manipur Technical University gi moithem langda thukiduna issue asi tumina laisin khrabasu AMMSU nadi khongfam handoklaroi haina ngasi AMMSO gi 26 suba foundation de gi thoramda loop asigi president KS Ayub Sahana haikri ngasi Imphal Hotel gi sangai holda pangthokiba loop asigi kuntaruk suba mapok kumol gi thoram aduda lilong Hauraibi College ki principal Dr. Rahizuddin Sheikh AMMSO gi president KS Ayub Saha All Manipur Students Union gi vice president Laishram Athoiba Maitai Desam gi president Laisangthem Lamyan ba Maitai amadi Atsum gi president Pautin Thang Lupeng na Sarugyaki ngasigi thoromadugo mari leinana AMMSO gi president case Ayub Sahana makhatan haikibada AMMSO gi chatliba term lisingani kunmathoi degina kulumdoi asina reservation gi issue asi yamna kana sarkar daksin duna lakpani election asi hek loikibaga makhatana reservation gi issue asi pibi naba taksilagani karigumba government na tabidaba tarabadi mamangda amukta ukidriba mongda AMMSO na khongjang jangsillaga ni masigi su mathakta Manipur Technical University gi VC lokthok naba changsin kiba khongjang adusu hena kansilagani MTU gi VC oriba Dr. Babeshor Tongbram asi professor amagi thakta fawba leitriba subnagi selection lecture grade khakta oriba misak amana VC oina loksinba yafam thokte government Polytechnic Takiel asi Diploma Institute ni Engineer Degree College amaga manaba khagyaroi mahak Traditional Housing and Architecture of Manipur da PhD degree tawrakpa misakni karigumba mahakna distinguished academician amani haiba tarabadi CSI JURNAL da mahakna fangkiba paper masing amadi seminar sing da pathokiba paper masing kaya sukre haiba miyam mangda puthokpiu amadi mahaki makhada PhD kaya yamna lamjingkre haiba putho haina phongdokre Dr. Babeshor Tongbram asi amsuna kupna thigatpani Manipur Technical University gi VC order matik chabe haibasi khanglapani matik chabe haibagi parmandi Traditional Housing and Architecture of Manipur da PhD tawrapa mi amabu matau karamna Technical University da adi VC oina abchen bano haibada amson angakpa poe amson gi 2021 da gina 23 gi Executive Council asina ahan ba paika chabda reservation issue asi paika chaki matamma da edi koi isana lauthoki bada abdi reservation issue asi athuba matam da PBU pirak da batare di government da adi toman bo khong kya thamdul lapani
Lakaduriba Taranithu Suba Assembly Election Gidamak Siv Sena Manipur State Unit ki Election Manifesto Lisingani Kunitoi. Ngasiba Puprada Labour Party Office National Secretary MP Rajya Sabha Anil Desai, State President M. Tombi National Amadi State ki Leader Kaya Yauna Fongkri. Thoromaduga Mari Lainana Siv Sena Manipur State Unit ki President M. Tombi Nahai, Housing Manipur Asi Laraba Laiba Nomagi Suraga Chajaba Senmi Singi Awatpagi Awatpana Thalaba State Amani. Masimak Mamangda Palamba Congress ki Lengak Amadi Housing Baliba BJP ki Lengak Asigi Kudolni Haina Fongdorak Pagaloinana. Election Asi the Togliba Hingsagi Togok Sing Asi Yamna Labak Tibani Haiki. Mikal Habasi Miam Namihut Ama Kanduna Miamu Seba Toba Adubuni Lakliba Mikal Asida di Arang Arakara Uhalaga Miamgi Mihut Kanbagi Tabak Toglasi Haina Fongdorakli. Let us fight, let us contest the elections for the people of Manipur. We are a small party, we will not brag or we will not promise what is beyond our capacity, but yes, the honest attempt will be done. And elections, his opinion is, our Uddhavji's opinion is, he is of the view that elections would come and go. Elections, we should not play a gimmick like what other parties do. What they promise and they turn out, then they disappear, and then after 4.5 years they come back to the people, come back to the electorate, and they ask for the votes with different freebies and whatever manifestos they come out with, just kept out of whatever they are supposed to do. They just, it goes into oblivion, they just forget it, and people are left high and dry. But Shiv Sena, be it election time or no, we will be there at the grassroots, we will be working for the people. Manipur da leiba laira busing si adum laira da dum leiba ina khunmana ina khunbagi mong dum sakhiba masai ja sur ga sar hingba longwi sinmi ngami punamakki khoi gi awat padna thallaba adugumba Manipur amani masai gi Manipur si mamang da sahi umdrau parmirba Congress ki lenga kaduna tambirba khudol adugo jik sahi ma pharaba khoi gi Laiba BJP ki government asina tamiba khudol asina ne maramadra Shiv Sena ki maiki dege aina akoi ki Maharashtra ki model akoi ki Uddhav Thackeray ji na hujik honorable chief minister hoina paibiraga akoi ki mafam maduda akoi ki kana gumba contractor amada lambi sema matamda black top taw matamda Fazana tau dabu kanda contractor do maduda lambi ru tari bising do phamal laga lambi do mukhana semal le Matana sa aten ba break amaga sulomina si Akoy vote pigani adubu sanori singi hak mat pakambu tenate Sport University Olympian pa saba football tap sabiba medal fanglaba sanori singbu ikai khumna vote piba kambu de pigani BJP lerdi hazabalega Thambalgi markada namlasi BJP bu mai pakhalasi Break ki matung na makataba pau pizari. Haukiba February tara mangagi Manipur gi pauche kharada All Manipur Muslim Student Organization, Pangal Student Organization amadi All Kwakta Student Union na punna kusam naraga haukiba February tara marida Kwakta da hijab thingzilakpagi mayokda chathakiba peace rally amabu political party karana insallaga thokhankiba thodokni haina Maulana Uslauddin Kasmina Fongkiba wafam asi yamna laibak thibani loinana wafam asida Jamiat Ulama gi member singa khana nainaramba Kangnaramba Laite Haina Jamiat Ulama Bisnupur District ki President Maulana Abdul Salam na Kujek Piduna Thadorpa Cherola Mana Fongdorakli. Cherola Sina Makatara Duna Islam Dharma Chatpat Nupi Singi Oina Yamna Maru Oiba Hizab ki Watok Asi Kwaktak Khaki issue nate Malem ki Thakta Watok Oiriba Wafam Asigi Matangda Chatkiba Peace Rally Adubu Rasniti ki Itilni Haizin Asi Wakal Tadabagi Thawongni Loinana. Manipur Pangal gi Mahiroi Singi Student Apex Body amabu boycott tawi habasi Henjin ba yumfam yaudaba wafamni hariba allegation asi Jamiat Ulama Bisnupur District ki apunba ulama sing na boycott tawkiba leite Islam gi fazaraba chanabi thingbagi mayukta kwakta lamda miyam gi mating pangliba student organization singbu Jamiat Ulama Bisnupur District na thagatpa fongdorakli hairi
Khetrigao AC gi NPP gi mirep Sheikh Narul Hassan gi flag hoisting cum public meeting among asi Khetrigao da leba candidate asi gi yumda pangtokre. Ngasi gi tharam adu da NPP gi National President Conrad K Sakma Wangkhai AC gi NPP gi mirep Yungkham Irabo Ya School AC gi NPP gi mirep Huidrom Bikramjit amadi Deputy Chief Minister Y Joy Kumar na sarugyaki Thauramadu Mari Lainana Conrad K Sakman Haiki Kendra Asida NPP gi mirep oriba Sheikh Nurul Hassan na Mikhal Asida margin wang na fanghan biduna mai pakhan birau ngasi mahaki yaifa thauni gi dabak firal chingkhatpa tilliba miyam asina mahak mai pakani habasi takle NPP na ngasi lepchariba asimak North East miyam gi damakni Manipur gi lengak londa NPP gi achauba thaudang lawdaba yade NPP mai paktaba yade haiduna Manipur gi ching amasun tamgi mafam singda NPP mirep singi meeting kayada mahak masamak chatuna saruk gyari hairaduna Conrad na NPP da pangthokani hairiba thabak thoram khudingmak sungsoi soidana thabakta onthoknaba honagani NPP gi candidate singbu mai pakhan birau haiki to compare, but what I think is reacting to is the difficulties we faced in the coalition during the last 5 years, and we have made that clear that coalition is a system where you need to build trust. Coalition requires you to carry people along. Coalition requires you to consult everybody and the partners who are with you. So we felt that in the last 5 years, there were a lot of situations and challenges we faced which were very difficult for us. Even then, we stuck with the coalition. So that is how we are, and our commitment remained that time also. But it's a known fact that there were challenges, and I have cleared the challenges. And I hope that in the future, this with the party becoming stronger, then we'll be in a better position. And that's all I mentioned earlier. So I don't want to be here comparing about the governance of Meghalaya and Manipur. This is not the appropriate time. Ngasigi firal chingkhatpagi thoram aduga mari lenana Sheikh Nurul Hassan na hai Khetrigao AC da awonba chawkhatpa amagidamak mirep oizagi haina thoglakpani NPP na Manipur gi lengak asi sembada achauba thodang lauduna mangda taduna leriba lamdam asigi issue kaya asi pukhatuna santi leiba development da mangjin thaba lamdam ama ohennabagidamak thokcharakpani miyamna thambiriba thajaba adu manghandana mahakpu Khetrigao kendra gi mai paklaba candidate ama haibadu ohenbiu haina Nurul Hassan na fongdokhi Tangkak ani thokna pangthokadoriba taranithoi suba general election ga mari lainana Election Commission of India ECI gi instruction gi makada ngasi More da leba custom preventive force na More lambi da mapan leba ki singi pochai puthok pusin tauba ngasi dagi athingba thamkhre Imphal More lambi gi Kondong Lairembi Kubam Manakta leba More police check post ta chathakiba drive ta More custom preventive force ki SPMA sahana luchingduna More police personnel sing yauna More romnagi Imphal tamna tholokpa tongan ba gari singda cha na thakna potlam sing yauna foreign goods sing yaubara haina check chathaba hokre Hiramasigi matangda custom preventive force More gi SPMA sahana paumi singda haiki madudi lakadoriba Manipur State Assembly election asida Election Commission of India gi mideng makada yumthang nariba laibak singdagi foreign goods sing More gi ngamkhai dagi pusilaktuna Imphal lomda puthokiba Imphal dagi More romda pochai pusalaktuna atopa laibak singda puthok pusin tawbada athingba thamle custom amadi More police na lokhatlagliba khongthang asida gari driver sing amadi lalon etik tawriba sing na cooperation pibi haina mahakna fongdokhi ngasi panthok cheriba akogi activities Election Commission of India gi instruction gi makada lakadaruba taranithoi suba State Assembly gi tangkak ani thongna February gi tarik 9 amadi March gi tarik mangada pangthok kadoriba election asiga mari loinana sesing tharang lokha jabani akoina lokha cheriba thongthang asida atopa neighboring country sing dagi More gi forest fencing phawraga Imphal lomda puthokpa amadi Imphal lomda gi More phawraga atopa khatida puthokpa pasingbu akoina strict vision thamjabani akoina lokha cheriba khongthang asida gari gi driver sing trade body sing matam khara wamina rabasu akoida cooperation biwinaba More custom amadi More gi police ki team singna lokha cheriba khongthang asida cooperation biwinaba su mayamda ina nolukna
Haukiba February gi tang 19 dagi numidang pung 12 rom taba matamda Andro Assembly constituency da BJP gi candidate oriba Thaunauzam Shyam Kumar gi driver Takhelambam Thobi Chabu NPP gi candidate Laurembam Sanjoy amadi mahagi security escort singna nongmaina kaplamba gi mayokta yaning da bafongdoktuna ngasi top jingtha haikru makongda miyamna wakat mifam ama top jingtha haikru makongda leiriba market ta famkre wakat mifam maduda Saruk yakiba top jingthagi mera paibi kayana thaudok asigi achumba wayel fanganbiu haina dabi tawkri ma da takibada moi mayam na thallega ahamada chatadaba na kangongda kapa ngamantadana amu masada kapa nongoi maru mari anini ledamiche adala hoji madi manam purega akhoi mayam je thakpani chadabani akhoi na Uji male jamina uji chonde le lamina kana na thakani haruya ara la hoje Andro AC gi NPP gi mirep Laurembam Sanjoy Masa yauna mioi kaya laktuna haukiba tang 19 gi ahing nongyaida yaripok kyambemda leiba Shyam Kumar gi worker sing yum tararom thogai kiba amadi gari 12 akai atoi thokhan kiba amadi nupi angang tumlingai da changlaktuna nongmai kapsilamba loinana sana lupa kaya pu kiba gi thawong adubu yaning da ba fongdoktuna ngarang Andro Kendra gi mafam kaya da Kendra asigi miyamna achoba wakat khongchat ama chatkre Khongchat asiga mari lainana election central committee BJP Andro Mandal gi president Y Sanatona lakadori batarani tu suba Manipur assembly mikhalda BJP gi candidate oriba TI Shyam Kumar gi volunteer singna tang 19 gi numidang pung 10 mathoi makhai taba atwaida camp ki awat apa yengba chatpa matamda ikhang khangawdana TI Shyam Kumar gi rival oriba NPP gi mirep Laurembam Sanjoy gi worker singna mi siba yaba khulai paidona attack toraki Andro Kendra gi polling number 32 amadi 33 yambemda BJP Andro Mandal gi worker amadi vice president oriba Maihobam Manibabu gi mayumdasu changduna tamthiba thawong chathakiba adu rally asina yaningde haiba fongdok li haiki mahangna makha taraduna thawong asigi matangda election commission of India da wakat chagani amasung asigumba thawong asi Andro Kendra gi miyamna tungda amukhanna thokhanba pamde hainasu haiki Manipuri selesai singa jam samjaba yang demokratik oiba tara kali joy sebab Manipur tidak sabagi siri orang sangkong lagi BJP ki jadi sigi jadi bah sida thang thang orang dah putera pasal berkaitan hari bah aku rival rival bisa kesina aku tak mulai berbicara paiba ini siapa masuk paiba aku masuk ambil emotion paiba hari bah perjalanan sini thang thang orang aku ini itu orang tanda hari bah perjalanan sini thamu itu pahwa amadi masih ini na aku kita ki polling number 32 30 sida yang bianda aku BJP Andro Mandal ki pakau riba aduga BJP Andro Mandal ki 5% riba Sri Maihobam babu yumda harba sanjoy sina magi yoi singa sina aku ta mi siga ba ame emotion paida magi machim rau thangye bakal kaida habatupa amri phuba saibagi thabak ase masigi aku relay ki khongchat asina aku tai Andro Kendra ki prajagi famda Manipur Kendra ki prajagi famda Bharatiya Janata Party ki famda tasing koina Andro Kendra da tara kali thoi suba Manipur Vidhan Sabha gi yang clear phayar gi vote asigi campaign chani matamda asigum laba osi Andro Kendra ki prajaga pen Tarani toy suba Manipur Assembly Mikhalda Thanga Kendra da INC gi mirep oriba Birla Haubizam na mahaki lambadagi vote lising ani hena fangduna mai pakani haikri Wafam asi ngasi Thanga lawaida leiba candidate ki yumda pangthokpa pawgi mifam amada fongdokhibani Birla na makata na haiki mahaki firal chingkhatpa numitagi tinkiba miyam aduna vote karagani haibagi thajaba pokpa hauki loinana Kendra sigi miyamna paisa yamna piba mirepta vote piduna mihut khalabadi tungda wagani aduna miyamgi khanba mida vote piduna Kendra sigi mihut oina thagat piu mikhala si ingna chikna khatna chainaba yaudana vote pibiu hanasu appeal tawki Adusia sahaja nanti saya soalnya dari mai pak dari media thongda aduga aina hajin ba masulai boat si anu peaceful on sakta pami aduga percaya su april tawjani habdi koigi yaringi boat si minimum expenses to boat honba perjalanan su koigi candidate sindagi paisa lobby daba habdi yamna koigi free and fair vote to hami ba si to ma magad hayeng ka ga dun ba koigi candidate samu haita hai sina hai
ꯂꯝꯗꯝꯁꯤꯒꯤ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯞꯄꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯗꯤꯕꯂꯞꯃꯦꯟꯗ ꯌꯥꯝ ꯐ꯭ꯔꯤ ꯑꯦꯟ ꯐꯦꯌꯔ ꯄ꯭ꯔꯖꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯄ꯭ꯔꯖꯥꯒꯤ ꯊꯥꯖꯅꯕ ꯄ꯭ꯔꯖꯥꯒꯤ ꯁꯦꯇꯤꯁꯐꯦꯛꯁꯟꯗ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯄ꯭ꯔꯖꯥꯅ ꯀꯦꯟꯗꯤꯗꯦꯠ ꯁꯤꯗ ꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯔꯤ ꯄ꯭ꯔꯦꯁꯔ ꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤ ꯀꯥꯔꯒ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏꯕ ꯁꯤꯃꯒ ꯊꯝꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯁꯤꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯒꯁꯨ ꯂꯧꯃꯤꯟꯅꯁꯤ Hello, I'm coming to Manipur on the 21st. I'm excited to come to Manipur. You're an inspiration for me, for the Congress Party, and for the entire country. Because you show us the way forward. You show us how to live with nature. You show us compassion. You show us gentleness. You show us dignity. I'm looking forward to meeting all my friends from the valleys, from the tribes. The Congress Party is committed to the holistic development of Manipur. Together we are going to build a new, vibrant Manipur that is going to show India the way forward. Congress, Lak Lagani. Thank you. Lak Lagani Congress, Purak Lani Awan Ba. Break matong ng taram na Oktobag loy na makataba pa bizari. Apunba Manipur Batam Isay Kanglup Amik na Senduna Tara-taredrak suba Best of Amik Grand Finale ngasi India gi Jain Manipur Dance Academy Hall da pangtokre. Ngasi gi tawramadu da Art and Culture gi hanay Commissioner K Radha Kumar Singh IAS Amiki President Khaidem Thoib Singh Amadi Jain Manipur Dance Academy gi Director Pukrambam Bilash Singh na maruoiba miyoi Singh oina sarugyaki. Ngasi gi Grand Finale edu da tongan ba district Singh dagi khangalaba miyoi ahum na Saidanaki. Jurising ready level Champhai Block Chief and Chairman Association na Infal Jiribam Lambi amasong Infal Dimapur Lambi da matam kaktana economic blockade ki khongjang sangsil lamba adu Manipur lenga ki Finance Department na ngarang MGNREGA gi fund lupa crore chamaga tarahumdoi thadorok padagi khudakta khongjang adu handokre. Chief Finance Department dagi fangbo pau amagi matung ina MGNREGA gi Thadoktana Leramba Senfam Loinamak Ngarang Thadokre Amadi Makataba balance amount amata leitre hari. State Finance Department dagi Thadokiba Senfamadu District Singdagi Block Singda Thabada Numinini Humnidi Changi Hari. Amaromda Kangpokpi District ki Champhai Block Chief and Chairman Association gi Chairman Delhau Lovumna Thadorpa Chirol amagi matung ina Manipur Panchayat Parisat ka Kusam Naraga Champhai Block Chief and Chairman Association amasung atopa block Tarukna National Highway Anida Matam Kaktana Chatharamba Economic Block Adu Lengakna MGNREGA gi fund Thadorpadagi Kudakta Handokle Amasung Blockade Asina Maram Oiraga Assamgi Katkati da Panduna Lairiba Petrol Amadi Petroleum Product Puba Truck Sing Infal Tamna Pusilak Naba Tabak Hokre Hari. Manipur da lariba private school khudingmak state lengak amadi education department gi order matung ina academic session lisingani kunmatoi gi oina class 1 dagi 8 fauna online class chathaduna aduga class 9 dagi 12 fauna physical class chathaduna syllabus loisilakpa matung parikya pangthoklaga maheroi singda progress report pikhibagal loinana Mathangi academic session asida higher class tamba yabagi promotion pikre haina all Manipur recognized private school welfare association gi secretary N Joy Kumar gi cherola mana fongdokli COVID-19 gi chaithengna awaba mayok nariba maheroi amadi mama mapa gi awaba yenglaga school singna handaki session asigi oina chahi gi admission fee hanadagi hengat pidanaba education bu ahoba leitanaba amasung maheroi singi yaifanaba honabada Pendaba Lerabasu Pautak Oina Pibinaba Association gi Makaidagi Fongdorakli. Social media gi platform ama oriba Facebook da Sanabi haina Mington ba account siznaduna Miyoi ama khangnaraba matungda WhatsApp mobile number na singda
chingba launaraga video call tawdana lona screen recording tawraba matungda recording clip adubu social media gi atai platform singda amasung mioi adugi mari mata imung manung amadi marup mapang singda upload tawragani haiduna threaten tawramba mioi ama fari faraba mioi adugi ming Somorjit Singh chahi kulumdoi apokpa laikhidraba Bachan Singh kawi Assam gi Kasar Chasar district tagini case adugi investigation singi matung ina police na mioi asi tha asigi taratarukta fagat khibani hari court ta puthoklaba matungda judicial custody da remand tawkhre hari tha asigi kunithoi da India gi Prime Minister Narendra Modi gi Imphal Khongchat kamari lainana Imphal East district ki Luang Samam cricket stadium gi akoiba kilometer manga radius da drone paiba athingba thamkhre Imphal East district ki deputy commissioner Kumantem Daina Devi na thokpa notice amana hai Prime Minister gi Khongchat kamari lainana thoram pangthokadoriba Luang Pokpa cricket stadium Luang Sangbam Imphal East district ki akoiba kilometer manga gi radius da tha asigi kunithoi da drone paibagi thabak drone rules lisingani kunmathoi ki makhada athingba thamle kanagumba rules asigi wangmada thabak tawrabadi rules amasung law gi matung inna famphang thokpa chairak phangani hairi March 3 da Kolkata da pangthokadaba I League kidamak Neroka FC amasung Trau FC qualified oikraba matungda club anigi team sing ngasi championship asida saruk yarunaba Kolkata gidama Imphal thadokre aroibada maruiba paw mukhana Congress ki star campaigner Rahul Gandhi hayek Manipur da lakadari Imphal gi hapta kangjaibung da miyam ki oiba achauba mifam amada wangang gadari Prime Minister Narendra Modi gi Manipur Khongchat miyoi lakh ama hena tingani laglibe election asida BJP na mai paktuna amukhana sasan paigani haina Manipuri BJP gi President A Sarda Devi na haikri Booth level officer singi chahi sudriba macha sing lisingani kunitoi gi final electoral roll da hapchillamle Chenariba BLO sing mafam dagi lauthoknaba dabi tawkhre Amadi Hairokta Mikhal gi rang loidri hanagi MLA TA Stradesham gi manau nupa yauna mioi kuntra nifumuk na Hairok Part 2 da leiba mioi amat tamthina furamle paisa amadi mobile munbikre hairi Matang da Pony TV na pizaba numidangi Manipuri Paulo izare yengbiri bapumna makpu amukahna khurumzari